की militant Pongring Rong da attack chathakre Chungjanglung Panmai Kauba Rongmai Kunja ama sire ngasi ayuk pung mangarom tabada Pongrai Rong Part 1 da laiba Rongmai Naga village da Kuki militant na kanba mawong da attack chathakre thaudo aduda khulasi ki khunja Chungjanglung Panmai Kauba miyoi ama sire haina Pongring Rong Youth Club na thadorak pacherol amana haidi Cherol asina makata na hairibana Kuki khulai paibasingna Pongring Rong khulda faba makalgi khulai sing sizinaduna attack chatharakiba matam aduda miyoi asi mafam khangdana mangkhibani kona nongmaina panduna siraga leiramkhibani youth club asigi maikai di Chungjanglung Panmai asi matau karamna laikhidabano haibigi matangda mapung phaba investigation ama chathaba mathau tai haidi amarom da youth club asigi maikai degi laikhidrabagi imung manungna nanghoriba awabada saruk yarakli loinana miyamna unverified oiva information singdagi chaksinaba so appeal tawrikli thaudo asiga mari lainana working committee on joint drive council Manipur amasung Rongmai Naga council Manipur gi maikai degi thadorakhiba cherol amanasu thaudo ase akanba mawongda condemn tawrakli loinana thaudo asi micham miyamda atamnana attack tawbani haidi Joint Tribe Council Manipur gi maikai degi thadorakpa cherol amana haribana thaudo adu Kuki arm group singna chathakibani eyewitness singi matung inna security force ki maikai degi thaudo adu da Kuki militant singda technical assistant pi ki haina marasi ki Kuki khulai paibasing aduna khuladu da mathong maram khangdana nongmai round kaya marum kapsi lakhiba aduda khunja sing aki tuzungba mayok nakhi Joint Tribe Council gi maikai degi security force ta siriba maral asigi matangda press na chap chana verify tawba ngamdri loinana mari leinaba security agency singi maikai degi official response amata lakpa leitri thaudo aduna maram oiraga hojik mafam aduda tension wangna leiri haidi civilian area da nongmai puraga koichajat pasing thengnarabadi nongmaina kapkadabani DG CRPF North East ta hojik lairiba mi fibam asi mapung fana laksinaba honabada chahi amadagina ama makhai fawba changlaba yai kanagumba lamhen tuhen basengna civilian area da khulai paiduna chathok chasin tawba tarabadi hek ubaga kaptuna hatkadabani haina hokiba June 3 ta Imphal gi jaga amada CRPF ki General GP Singhana Manipur da thunglakhiba CRPF ki 210 Cobra Battalion ki commando sing yauna pangthokiba interaction program amaga mari lainana akanba instruction pi khre hari Interaction aduga mari lainana leak oirakhiba minute 6.05 sangba video amada yumfam oiraga national paper ama oiriba di Hindu na report tawkhibagi matung inadi CRPF ki makok thongba official kaya yauna pangthokiba mifam aduda CRPF ki DG asinang makha tana haikibada Manipur da lairiba lalhaubagi irang asi laksinnabaga mari lainana Cobra commando singna chathagadauriba operation asigi matangda Manipur government ka awang bathakta mifam pangthoktuna khanna nainakhrei North East ta hojik lairiba lalhaubagi irang asi mapung fana laksinaba honabada chahi amadagi ama makhai fawba changlaba yai haukiba chahi 2023 gi May 3 dagi thoklakhiba kanglup ki irang asigi manungda Manipur police ki army dagi ko tongan ba makhalgi nongmai amasung nongmai maru lising kaya lut tawbagi thodok laikhrei Civilian singi khuta yamkraba khulai sing laikhiba asina state asigi security gi fibam da achoba singna ba kaya mayoknari security gi maikai digi lut tawkiba khulai sing adu lokhanna ba honari civilian area da khulai paiduna koi chatliba lamhen to henba miyoi sing adu nongmaina kapada karimata pukning waningai leiti maram chana action singi damakta di CRPF ki director general ama oina madugi damakta chap chana thengnagani lamhen to henba sing adu damna khoina nongmai kaptrabadi government na ikoida yamlaba nongmai amasung nongmai maru sing karigi damakta pigadawribano nakhoigi damakta ai leiri aina nakhoigi damakta chap chana lepiba fawbodi legal gi oiba action singi matangda karimata waningai leite haukiba April 3 ta Bishnupur district ki Moirang police station gi manung chanba Tronglawwi awang leikai da militant singna bom kapsenduna mayumda tumduna leiriba angang ani hatkiba thaudo adugi matungda maitei amasung Kuki jo ani gi marakta buffer zone area ama oina leiriba Gelmol da leiba CRPF camp amada miyam gi mof ama thomjilakhiba duda CRPF ki maikai digi nongmaina kapada protester ahum sikhi yamlaba miyam sing adu numit adugi ayu angan bada bomgi attack ka maitegi angang ani sikhiba thaudo aduga mari lainana chathakibani Gelmol asi matam amada Kuki jo singna khundaramba khul amani adubu 2023 gi May 3 dagi tholakhiba maitei amasung Kuki ani gi marakta tholakhiba kangluki irang aduna mafam aduda leiramba tribal community sing adu lanjena badagi hairiba khul adu hojik CRPF ki base camp ama oina leiribani haibegi wafam paladuna CRPF ki DGP asina makhata na haikibada nakhoina legal gi oiba action singda kari amata kiningai leite haiki CRPF ki DC asina Imphal gi jaga amada Cobra commando singda chathakhiba interaction aduga mari lainana leak oirakhiba video adugi matangda national media gi maikai degi CRPF ki DG asida contact tawduna hangbada video aduda yauribasing adu internal purpose ki mari lainana
Pangthokpa amagini mahangna Manipurda leiringayda Cobra Commando gi troopsing aduda khulai paiba lamhen tuhenbasing adugi mathakta lona yaba mawongda akanba action lawnaba pukning thawgatkibani magi troopsing na lona yaba maram chaba action sing chathaba matamda CRPF ki chief ama oina madugi daita pumnamak mahangna lawgani haiki video aduda CRPF ki DGP asina haikibada Manipurda leiriba makal khudingma ki lalhawbasing amasung khulai paibasing chapchana thengnanaba security force na matam chupada sem saduna leigadabani Manipurda khulai paiba hojik leiriba scenario asi anini amana khulai paiba lamhen tuhenbasingni makhoigi marakta khara amana hojik active oiriba militant group singni aduga kharana surrender militant group singni makhoi loinama khulai pai makhoina pariba khulai sing adu aranba mawongda sijinnabana Manipur asi yamna khudong thiningai oiba fibamda leibi ani suba maramna state asigi hojik oiriba law and order gi issue asi khulai paiba singa mari leinaba issue amani adubu miyamna khulai paiba group sing asi ngak selaga lei masina maram oiraga hojik state asida chauna tension wangna leiribani maram aduna leiriba scenario sing asi local police ka khusamna duna chauna thengnanaba strategy sing semba mathau tai strategy sing adu asan miing amaga loinana semgadabani strategy sing adu lakadoriba pungkun mari natraga numit tarit nidagina kuntrani gi plan tawraga semgadabani militant sing natraga lamhen tuhenba sing na civilian area sing da khulai paiduna koichet chatuna leiba thengnarabadi makhoi sing adu hatkadabani maduda karimata chingnaroidabani masina khoina chapchana pangthokadabani Miyoi aduda kayara khana warning tawrabasu makhata na chatharak patarabadi force sejinnaba haibasina chuma khongthang oigani CRPF asi Manipurda khwaidagi masing yamna deploy tawriba central force amani anti Maoist operation ga mari lainana linkhatkiba Cobra Commando ga battalion anisu nauna state asida deploy tawragani mamang chaida left wing extremist ama oiriba Maoist sing asi maru fangna muthatlagani haibani kana amatana ikoina thazakide adobo hojikti leiba asidagi Maoist sing asi muthatkre mathangi turn asina Manipurdani haukiba chahi 2023 gi May 3 dagi tholakhiba Erang asiga mari lainana state seda miyoi chaniga humfugi mathakta sikre haukiba February 3 dagina amuk Kuki amasung Naga singi marakta nauna ungkhatnaragli masina state asida leiriba conflict asigi anauba mayon ama oiri haina phongdokhi Iran gi petrochemical plant Israel na nongtaktagi attack chathakre kha nongchup thangba Iran gi mahasar petrochemical plant Israel military na nongtaktagi akanba mawongda attack chathakre thau marang kaina thokpa Iran gi mafam aduda Israeli air force na afaba makal gi missile sijinaduna nongtaktagi akanba mawongda attack chathakibani Military authorities singna hojik fawi oina attack aduda kaya yamna amangata thokrabagi haibigi matangda wafam amata phongdorakpa leitri social media platform X ta thagalakpa warol amada Israeli air force na hai Iran lomdagi missile khara kapsilakraba matungda Israeli air force na tongan ba makhalgi missile sing sijinaduna Iran gi maroiba industrial site amada attack chathakibani Thaudo adugi matung tarakpada Islamic Revolutionary Guard Corps IRGC na Israel gi mathakta hena kanba attack chatharagani haina lauthokhi Karigumba nakalani gi marakta songnari balan asida United States yausilaklabadi Iraq amadi atai leiba kharada leiriba US gi maroiba base sing dasu attack chathakigani hari AR gi ka henba thawong gi mayokta matam kaktaba blockade haukrei Ukhrul district gi New Haven da khulgi authority ge yaba yaudana 40 suba AR gi temporary post amanam duna hangjilakhiba gi mayokta ngarang tangkhul maira paibi nupi singna Fence Corner Sogwau amasung New Haven da changsin kiba khongjangda Sam Rifles na live round ka payawna ka henba thawong kaya chathakibagi thodokta nupi kun hena aso apan nanghan kiba amasung ka thoka tamnaw longi president tamthina fukiba thodokki mayokta lubasina konba jaga singda leiriba national highway singda khudaktagi matam kaktaba blockade chathaba hokre ka thoka tamnaw longi vice president Sanding Yanaw na thadorokpa Cherol amana hairibana Sogwau khulgi manung chana New Haven da sajiliba AR gi outpost asi kanglon kaina sajili haibigi wa hogda ngarangi miyamgi iho adu horakhibani thogdo adu da 40 AR gi CO Colonel Sunil Luthi gi command makhada AR gi personal singna micha miyamda ahenba thawong kaya chathakhibadu laibak thibani thogdo adu da AR gi commanding officer na michamda thang paiduna ki henbagi thawong phawba chathakhi AR gi personal sing adu yungauduna leirambasu miyamna thengnaki Assam Rifles na chathakhiba thawong sing asi miyoibagi hak khongaunabani makhoina chatharakpa thawong sing asigi matung ina miyamna AR da non cooperation movement chatharagani hairi Sakhangdaba singna nongmai kapsilambadagi angang ama soklei ngarang amasung asigi lonaba ahing nongyai Imphal East District ki Porongpat Police Station gi manung chanba Khetri Bengun awaching mamang khulda sakhangdaba singna nongmai kapsilambagi thodokta chahi 18 khakta mangariba angang ama nongmaina panduna soklei mamingna Saida Elias Athoi 18 apokpa MT Imtiaz kawi khul adumakta dagini soklaba angang adu kudakta Youth Progressive Organization gi
ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯈꯠꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯊꯔꯝꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯞ ꯑꯃꯠꯇꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯗꯒꯤ ꯑꯉꯥꯡ ꯑꯃ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯈꯦꯇ꯭ꯔꯤ ꯕꯦꯡꯒꯨꯟ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯣꯛꯂꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯃꯥꯏꯆꯣꯟ ꯃꯥꯏꯅꯥꯅ ꯍꯥꯏꯈꯤꯕꯗ ꯃꯈꯣꯏ ꯅꯣꯡꯃꯒꯤꯁꯨ ꯅꯣꯝꯂꯒ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯁꯤꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤꯕ ꯏꯆꯥ ꯑꯅꯤꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯌꯨꯊ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯩꯌꯦꯗ ꯐꯖꯂꯨꯔ ꯔꯦꯍꯃꯟꯅ ꯍꯥꯏꯈꯤꯕꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯁꯣꯛꯍꯜꯂꯝꯕꯁꯤ ꯌꯥꯅꯤꯡꯗꯦ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯔꯤ꯫